Manipur Top Channel की वीडियो अमता अपडेट तौजगे ngase yu angan mafomosi phongna February gi tang 13 da laisabi ama ikai khumnaraba manghalaba matung sel su lobi kiba nupa ama Kaksing police na fare tabada ngak na thokpa thogdo amada nupa amana laisabi ama bu nam thak toroga nupi oibigi ikai khumnaba manghan biraba matung nupi aduragi senjam amasu lathok piraga lot kiba nupa ama ngarang Kaksing police na phagat pangam khre haidi farba miyu adugi mamingna irong singkhai nganba allies Kritiba sai kungamari apok brojen kawe Kaksing district ki manung chanba tangjeng khunau maning laikai digine mak pungarang Kaksing district police ki additional SPLO lunkhomang khongsaina lit tawba team amana Imphal West ki gari awang laikai digi phagat khibani haide hiramasi gi matang na ngasi Kaksing district police ki SP Victoria yenkhom gi officer permission gi unaba amada farba miyo edu permission gi mamang na puthokladuna SP Victoria na hai tha asigi mapana Kaksing police station nupi masa amagi wakat ama lakhi wakat adu da haidi badi masak khangdaba nupa amana laisabi adubu social media Facebook ta khangnaraba matung tha asigi nipanda makhoi ani Kaksing ningthau laikai da leiba Azad cinema hall manaki sa hotel amagi mathaki upstairs ka amada unakhe maduda nupa aduna laisabi adugi ikai khumnaba manghan bikhi madugi matung makhoi ani Imphal tamna hegalaki nupa aduna laisabi adudagi sel oina lupa lakh amaga lising 15 su lokthokibata natana nupi adugi mobile phone su lobiraba matung nam thak toroga BT road ta nupi adubu matomta hundok piramani hairi wakat adu hek phangbaga Kaksing police na nupa adugi khungul liba hokhe ahan boina makhoi ani na unakiba Kaksing ningthau laikai da leiba hotel adugi matai manau Naurem Ranjan amasum Naurem Ongbi Tombi police na phagat khe aduga crime scene adu preserve tawna ba haiduna hotel adu matam kharagi oina thingjilaga thaman ki hairi SP Victoria na makata na hai madugi matung police na masak khangdaba nupa adugi CCTV footage panglaba matung Kaksing district police na nupa adubu masak khangdoknaba amasum phanaba angamba thakto honakhe technology gi mateng nigi police na nupa adu Imphal West ki gari awang laikai da lotlaga leire haba khangba ngamkibaga loinena SP masama ki supervision makhada district police asigi additional SPLO na lit tawba tim amana ngarang January 12 de senribe accused adubu mai pakna phagat pangam khibani hairi SP na makhata na hai farba miyu adudagi police na sel oina lupa lising kuntra gi victim gi mobile phone amaso firol kharaga recover to bangamle makpu makhata na wang pong sathari hairaduna nupa asi mamang da su proxo eki case ka mari lene na sugunu PS na farroba miyu ni haibasu khangmangamle haiki ngasi gi pawgi mifam aduda Kaksing district police ki makok thongbo officer singsu saruk yakhi aduga atopa maru oiba pawmana laisabi phuruba ama jail yaukhre haukiba tang ahungi nungthil pung ani makhairom taba matamda chingangai leiba garden amada ex girlfriend ama tamthina phuruba phayeng sing khunaudagi angom Friday allies tomba allies irei jausai kuntra apok palai khidraba puksau judicial custody remand tha asigi kungamari fawba jail thajinkhre victim asina thawdo adugi matang na Lamphel police station na complaint ama thangalapadi police na regular case ama register tawduna investigation sa tharakpadi accused asi tha asigi tareta police station da surrender tawkhibane accused asina victim asigi mobile phone adu pinaba haibada yadabadagi tamthina phubugi thawng sathakibane nupa asigi nupi asigi Englishing ani ga 15 gi matamda nungsinarambane madugi matungda mari laina khidre mara lairaba miyu asi CJM Imphal West ki court puthoknaba matung tha asigi tara kunga mari fawba judicial custody remand jail thajin kibani hainasu pausi asina makhatana phungdorali